Manipurda lengak ahum thokna leibaga pangkhak oheliba si India lengakna ohenbani haina Kokomigi Core Committee member Khetrimayum Ramesh na mara sirakli Kokomigi mideng makhada lambal apunba nupi lubna sinduna lambal community hall da pangthoki ba wakan mifam amada wafam asi mahakna phongdokhibani wakan mifam aduda mahakna makhathana hai hauzik status da oirakliba phibam asi yamna laibak thibani Chingi lamsingda maitai singna chatpa yadre maitai singna chatpa yadana leiriba chingi lamsing asidasu kuki na nagagi lamda changba yadre aduga nagana su kuki gi lamda changba yadana leire oirakliba phibam asi government of India gi thausilni hairuidabagi maram leite aikhoi masel amaga onsinaduna hatnabada India gi mangjaba karisu leite aikhoi isagi yum mai chakpada isana kanjaba natana atopa pambai leite Central Force singdi mai chakpada yengba khaktani aikoigi apunbagi thauna adu khaktana singnaba khudingmak mayoknaba tabani haugalakliba icha isu sing mayai kaba chinjaki ipakta lupkadabagi phibam ama lakhibada ima singna khwangchet maji langduna icha isu sing kananaba honarakpadagi nisaban thoglakhi matam adugi ima singi thauna adu ngasi su phudokpiyu iramdam kananaba ima singna thauna hanbiganu chahi lising anigi puwari leizarakpa ipa ipu singna thawaina pontha piduna ngaklamba iramdam Manipur ngasigi mirol aikoina thawaina pontha piduna ngakpham thoktabra haibasi isana isada hangjagadaba wahang amani India ki proxy army oiriba chenkuki narco terrorist sing sizinaduna yelhomi sing muthanaba honaba sing punna thengnaminarasi lamdamasigi ima ivel ichilinau singna leibaki khongjang changsin matamda yamna democratic oiba khongjang changsin minasi hainaso bahagna makha tana phongdokhi